Delhi Dose Manipur na mayambu taram na okchiri. Ngasigi video asida adugumlaba sunrangi yamna angakpwari Indian origin astronaut Sunita Williams na matau karam na sangkraba thamapal sunrang da pandu na laikiba. Numit nipani gi khak oiba sunrangi khongsat aduna numit chaniga marfu tarukni gi adugumlaba thongna pharaba khongsat ama oikiba. Matau karam na mahakna space da hingkiba amadi kamdona Elon Musk ki Crew Dragon na Prithvi da purakhiba haibna chingba yam interesting oigatorba topic ama puduna laksari. Masida nate Sunita Williams na mamang da pangthokiba missions kya gi maramda amadi interesting oiraba fact kya amasu video asida yauri. Aduna like amadi subscribe button da namsin biduna video gi mai kai da panglasi. Chapter 1 Kamdona Asweba mission ama oikiba. Sunita Williams asi NASA gi astronaut amani. Maki mapana Gujarati ni aduga mamana American ni. Haukiba chahi 2024 gi June mangada mahak loinana atopa astronaut Buzz Wilmore ga loinana space khongsat gi dama khongsan ki. Makoi gi mission adudi icham chamba makoina mamangda chatkiba mission singdagi laiba amani haina makoina khanki. Makoi gi mission adudi Boeing gi anova spaceship Starliner bu space ta paiduna changyeng tawni. Maruaina spaceship asna International Space Station natraga ISS ta numit nipani lairaba matungda amuk halakpagi plan ni. Hekta wadati yamna laiba oina khali aikoina. Adubu space nadi makoi gi atopa plan ama thambiramki. Tasengna Boeing na Elon Musk ki Crew Dragon haiba spaceship asigi competition amoina Starliner spaceship asi sakibani. Makoina ISS ta hek yobuga problem kya ama horakki. Starliner spaceship asida makhal kya gi technical issue kya urakki. Haiba spaceship asidagi helium gas leak oiba horakki. Helium gas asina spaceship adugi engine na mathau phajna tawbada mateng pangi. Aduga spaceship adugi thruster haibadi spaceship adubu mamai leibda sinaba apikpa engine kya mathau tawba lepki. Pibam asda NASA na laukthorki madudi Starliner spaceship adu yamna safe oidre aduna Sunita Williams amadi Buzz Wilmore bu akaiba spaceship aduna purakpa yararoi haina. Asumna summatagi numit nipani gi oiba mission adubu hapta kya amadi tha kya gi sanglaba mission ama oiki. Somsu amuktang wakal sagat piu. Numit nipani gi khongsat amagi damak pochai pek tawduna chalaga tha mapal gi khongsat ama oikiba. Adusu punna numit chaniga marfu tarukni oikiba. Sunita Williams amadi Buzz Wilmore ani asi ISS ta unexpected guest haibadu oiki. Mayamna su hena khangbiriba aduni. ISS asidi yamna chawkraba aikoigi Prithvi asigi akoibda pairiba adugumlaba space station amani. Adubu karisu wabiruganu. Haiba space station asda hanana atopa astronaut sing lairibani. Mafam asda crew sing supply amadi ninganaba leitana astronaut singna 24/7 duty tawribani. Adupu Prithvi da laiba miyoi kyana de asumna khanaki. Sunita Williams amadi Buzz Wilmore asna kamdona amuk halakani haina. Chapter 2 Kamdona space ta panduna laikiba. Kamdona spaceship amana hero dagi zero da oikiba. Khidang kupna nainasi. Boeing ki Starliner asi tasengba yamna maruiba spaceship ama oina sakibani. Adugumlaba anauba spaceship Elon Musk ki SapceX ka compete tawnaba sakibani. Adubu hairiba space khongsat adugi manungda yamna achauba technical issue kya ama mayoknaki. Helium leak oirakpana maram oiraga spaceship adugi pressure mangsilakhi amadi thruster sing adusu yaraktabana maram oiraga mamai chumbasu ningthijana yakhiramde. Masida NASA na kyara khanda testing tawki adubu mamaida upai leikide amadi asumna hairakhi. Aikoina masigi spaceship asida thazaba thamba yadre haina. Mayam sing asina maram oiraga NASA na yamna kanba decision ama laupataki. Madudi makoina Starliner adubu Sunita Williams amadi Buzz Wilmore yautubida yang hangna Prithvida amuk halakpataki. Haiba spaceship asina yamna safe oina New Mexico da landing tawki. Adubu Sunita amadi Buzz di ISS ta makot haiduna lehauki. Miyoi kyana makoibu space ta panduna laikhraba astronaut I hainaki. Kara amana asumna su hainaki madudi thogdok asi Boeing amadi NASA gi achowa maithiba amani haina. Adubu Sunita Williams na yamna wakal phathana ISS ta leiki.
mahak asi mamangdasu space ta kayara khana chatkhrabi astronaut ni aduna asigumba situation asibu karamna thengnagani haibasi khangki. Chapter 3 Sunita Williams ki mai pakraba mission khara. Sunita Williams ki experience ki matung ina mahak asi legend amani haibia. Mission asna mahakidi ahanba space ki khongsat amadi oikhiramde. Mahakna mamangda space ta ahumrak chatlure aduga apunba numit masingna chahumga kunganithoi oiki. Aduga hanagi numit chaniga marfu taruk ki khongsat asiga pulagadi numit chatruk ni hena space ta leiba ngamkhre. Mahaki punsigi chahi animukni sundrangda tawduna layuriba asi. Mahaki ahanba mission asidi 2006 ta chatkhiba expedition 14/15 asna oiki. Mahakna ISS ta tha taruk amadi spacewalk madirak tawki. Amuktang khanbiyu somna spaceship adugi mapanda thauri kiduna zero gravity da spaceship adugi yadaba polam kya semba. Mahakna punna pung yangkai hena spacewalk tawkhiba nupi astronaut amasu oiba ngamkre. Masigi matung 2012 ta atopa tha marigi space trip expedition 32/33 chatki. Mahakna space ta marathon amasu apunba kilometer nifugani chenki. Adubu kamdauna Mahakna space ta treadmill sinaduna apunba 42 km chenba ngamki. Asumna Sunita Williams ki India ga lainariba mari aduna Indian kya amanasu yamna chawthokpa pongnaki. Mahaki mapa Deepak Pandya Gujarati amani. Aduga mahakna tekta kaidana halakpada makhoigi village Julasanda Diwali gumna celebrate tawnaki. Mahak asi taseng India gi di asengba hero haibadu oire amadi malem pummanasu ikai khumnari. Chapter 4 Elon Musk na Kamdouna rescue tawkiba. Amuk 2024 gi space ki drama asda amuk halaksi. Boeing gi Starliner asigi game asina fail oikrabada NASA na anoba plan bi ama pamki. Matang asdani Elon Musk ki role asilakiba. Elon Musk ki company SpaceX asigi oina Crew Dragon haiduna khangnaba spaceship leiri. Haiba team asna mamangda kyar khana ISS ta astronaut kya ama thinba amadi laubusu chatnure. Asumna NASA gi amata ngairaba upai asida Elon Musk na mating pangnaba thorakhi. 2024 gi September kungani panda SpaceX na Crew 9 mission ama Florida dagi launch tawki. Haiba Crew Dragon spaceship asda astronaut ani ISS ta puki. Nick Hague amadi Alexander Gorbunov Masda astronaut anigi sit haibadi Sunita amadi Botski damak hanganduna thamki. Masigi plan asta hanana ISS ta leiriba astronaut sing amadi Crew Dragon gi crew sing yauna Mars 2025 hawa leiba aduga makoi mari haiba spaceship asda amuk prithvi da halakba asni. Yamna hai singlaba plan ama haibadu oiki. Asumna Crew Dragon aduna karisu soyhandana ISS ta dog tawki matang asta Elon Musk na tweet tawki. The cavalry is coming like space rescue squad. 18 March 2025 thamapan gi matungda Sunita Williams amadi Butts kaina thangda prithvi da halakki. Crew Dragon asna Gulf of Mexico da leiriba samudra gi lemai da tasinki. Khudakta recovery team singna astronaut singbu puthoraki amadi Sunita Williams maithongda moment nuktuna prithvi da mukhongda rakhi. Thogdok asda Gujarat ki miyoi kyana bambula kya thaki amadi malem pumbada yamna haraunaki. Mikup amadadi prithvi asda santi leiraboy lingjen manaba jati ama oina khanaki. Asumna Elon Musk ki SpaceX na NASA gi fail oiraba mission amabu yama chawna mai pakhanki. Chapter 5 Matau karamna astronaut ani asna thamapan space ta survive tawkiba. Somna amuktang wakal sagatpiyo. Space ta thamapan karamna leigani. Adusu chagi dukan su leitaba singju bora su phangdaba amadi asengba nungsisu leitaba. Supnatagi apikpa station amada prithvidagi kilometer chamri wangna paiduna leiba. ISS asi tasengba yamna high tech oiraba yum amani haibi. Mafam asta chananaba chinjak ising asengba nungsit amadi gym phawga leiri. Sunita amadi Butts ki damak chang naina cargo ship kya prithvidagi tharakhi. Makoina phongphong saba chak chaba phangdrabasu package meal chaduna leiki. Makoina space ta nomagi pung ani yamna special oirba machin sinaduna exercise tawi. Masna makoigi muscles ki strength lahingadawribani. Space tadi gravity leitabana maram oiraga astronaut singi saru amadi muscle sing sontali.
ꯃꯐꯝ ꯑꯁꯤꯗ Sunita Williamsna ꯄꯥꯝꯕꯤ ꯐꯥꯎꯕ ꯊꯥꯗꯨꯅ ꯁ꯭ꯄꯦꯁ ꯒꯥꯔꯗꯦꯅꯔ ꯑꯃ ꯐꯥꯎꯕ ꯑꯣꯏꯈꯤ꯫ ꯃꯈꯣꯏꯅ ꯏꯁꯤꯡ ꯔꯤꯁꯥꯏꯀꯜ ꯇꯧꯒꯅꯤ, ꯍꯥꯏꯕꯗꯤ ꯍꯨꯃꯥꯡꯕꯨ ꯑꯣꯏꯔꯣ, ꯌꯨꯔꯤꯟꯕꯨ ꯑꯣꯏꯔꯣ ꯊꯛꯅꯅꯕ ꯏꯁꯤꯡꯗ ꯑꯃꯨꯛ ꯑꯣꯟꯊꯣꯛꯀꯅꯤ꯫ ꯍꯦꯛ ꯇꯥꯕꯗꯗꯤ ꯈꯤꯇꯪ ꯍꯪꯒꯣꯏꯕ ꯑꯃꯗꯤ ꯄꯣꯛꯂꯝꯒꯅꯤ, ꯑꯗꯨꯕꯨ ꯃꯁꯤ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯁ꯭ꯄꯦꯁꯇ꯫ ꯁ꯭ꯄꯦꯁꯇ ꯂꯩꯕ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ꯫ Sunitana ꯁ꯭ꯄꯦꯁꯇ ꯂꯩꯈꯤꯕ ꯃꯇꯝꯗ ꯋꯦꯠ ꯈꯔ ꯍꯟꯊꯈꯤ ꯑꯃꯗꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯜꯂꯛꯄ ꯃꯇꯝꯗꯁꯨ ꯑꯥꯔꯊꯀꯤ ꯒ꯭ꯔꯦꯚꯤꯇꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯋꯥꯕ ꯑꯃꯁꯨ ꯑꯣꯏꯈꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯊꯥ ꯀꯌꯥ ꯁ꯭ꯄꯦꯁꯇ ꯇꯥꯎꯗꯨꯅ ꯂꯩꯔꯨꯕꯒꯤ ꯃꯇꯨꯡꯗ ꯏꯆꯝ ꯆꯝꯕ ꯂꯦꯞꯄꯕꯨ ꯑꯣꯏꯔꯣ, ꯄꯦꯟ ꯂꯩꯃꯥꯏꯗꯒꯤ ꯈꯨꯟꯕꯕꯨ ꯑꯣꯏꯔꯣ ꯌꯥꯝꯅ ꯍꯛꯆꯥꯡꯗ ꯂꯨꯝꯅ ꯐꯥꯎꯒꯅꯤ꯫ ꯑꯗꯨꯕꯨ Sunita Williamsna ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯂꯥꯏꯅ ꯍꯦꯟꯗꯜꯁꯨ ꯇꯧꯈꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯤꯡꯁꯤꯡꯁꯤ, Sunita Williams ꯑꯁꯤ ꯍꯥꯟꯅꯒꯤ ꯅꯦꯚꯤ ꯄꯥꯏꯂꯠ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯑꯦꯁꯇ꯭ꯔꯣꯅꯣꯠ ꯑꯃ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯇꯣꯉꯥꯟꯕ ꯄ꯭ꯂꯦꯟ ꯑꯃꯗꯤ ꯍꯦꯂꯤꯀꯣꯞꯇꯔ ꯃꯈꯜ 30ꯁꯨ ꯄꯥꯏꯈ꯭ꯔꯕꯅꯤ꯫ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯊꯥꯖꯕ ꯑꯃ ꯂꯩꯈꯤ꯫ ꯁꯥꯡꯂꯕ ꯊꯥ 8ꯒꯤ ꯁ꯭ꯄꯦꯁ ꯈꯣꯡꯆꯠ ꯑꯁꯤꯗ ꯕꯣꯏꯡꯒꯤ ꯁ꯭ꯇꯥꯔꯂꯥꯏꯅꯔꯅ ꯃꯥꯏꯊꯤꯈ꯭ꯔꯕꯁꯨ ꯏꯂꯣꯟ ꯃꯛꯁꯀꯤ ꯀ꯭ꯔꯨ ꯗ꯭ꯔꯥꯒꯟꯅ ꯑꯃꯨꯛ ꯍꯟꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯄꯨꯔꯛꯈꯤ꯫ ꯁꯣꯝꯅ ꯀꯔꯤ ꯈꯟꯕꯤꯕꯒꯦ? ꯁꯣꯝꯁꯨ ꯁ꯭ꯄꯦꯁꯇ ꯊꯥ 8 ꯂꯩꯕ ꯉꯝꯒꯗ꯭ꯔꯥ? ꯀꯃꯦꯟꯠ ꯁꯦꯛꯁꯟꯗ ꯁꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯐꯣꯡꯗꯣꯛꯄꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯑꯦꯟꯖꯣꯏ ꯇꯧꯕꯤꯔꯕꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯕ ꯀꯥꯎꯕꯤꯔꯝꯒꯅꯨ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫